Shiv Sena Youth Wing na Shinduna Amot Akai Shengdokpa Thouram amangase AYUK bir TIKENDRAJIT Park Pangthokkhre Amot Akai Shengdokpa Thouram aduga mari lainana Shiv Sena Manipuri President TOMTV na hai ngasi Shiv Sena Manipur gi midyang makhada Youth Wing na Amot Akai Shengdokpa Thouram pangthokliba mafam asi Manipur gi puwari ga tangkak amaga sagonarakaba yamna senglaba mafam amani Numitaba laite hainariba British ka lanthengnabada maithiragani khangna mama lebakkidamak thawai Katkiba Athoba bir TIKENDRAJIT amasung Ipu Thangal General anina aroiba yatakiba maphamni mafam asidagi hauraga Shiv Sena Manipur gi tongan mafam singda u thaba Amot Akai Shengdokpa amadi medical camp sing pangthoknaba sem saba loire sahi ani phajilaklaba lebaki irang asi loisinaba lengakna hotnariba asta Shiv Sena Manipur nasu angama mateng pangani miyamna su lengakna paikalakliba thabak thorum singda mateng pangsinduna lamdamasta tangdu laitana Tangdu laitaba purak naba punna hotnaminasi haina magna makata na fongdoki Laiba sarkar sina Manipur kanana bo honaba adugi pot adudadi aikoi sarkar si sawatkani aduga makhoi gi machine gi marakta lainariba adu madugi potumadi akoi Shiv Sena alliance osu madu akoi yaude aduga Manipur kandane na khalliba kanana gi tolaiba village voluntary aduga mioi punamak aikoi aikoi moigi mateng pangani aduga aikoi imaleba ise ongtang santi oina akoi ongtang tangdo leitana hana gi phigam da hanjena hona bada ngasi dagi akoi na hogriba santi gi paujal puba social service camp se masida miyam punamuna angam mateng pangbiyo aduga yawini punamang lakpiyo aduga aikoi Manipur da akoi gi no sarai kagraba aduga maningthau sing adugi akoi senani sena aibise lanmini aikoi adugi lanmini makalamani Gasidagidi akoi Shiv Sena se Manipur gi laihidraba ningthau singdugi aikoi lanmi ne da laktokchari